ꯀꯣꯛꯇꯥꯗꯒꯤ MD ꯑꯕꯗꯨꯜ ꯒꯐꯥꯔ ꯀꯧꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯊꯧ ꯇꯧꯖꯕ ꯃꯍꯥꯛꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯄꯨꯔꯒ PSQꯗ ꯊꯤꯜꯂꯨꯕ ꯑꯗꯨꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯂꯝꯕꯤꯗꯒꯤ ꯆꯤꯡꯊꯔꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯉꯥꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯌꯥꯝꯅ ꯆꯠꯄ ꯉꯝꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯈꯨꯠ ꯊꯥꯔꯛꯄ ꯑꯁꯤ ꯀꯣꯛꯇꯥꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯑꯍꯥꯟꯕꯃꯛꯇꯗ ꯀꯟꯗꯦꯝ ꯇꯧꯏ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯅꯠꯇꯕ ꯆꯦ ꯆꯥꯡ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯆꯦ ꯆꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ gi puraga PSQda che tang thin ba chat pada maranai oina mahakku lambidagi chingtharaga khuthabase yamna pende yamna nungaite masi terrorist ki oiba thongni haina lowi hairiba thabuk tharmasi kanana karigi dabakta tawbono masagi lanai oiba business ta natraga kuki da pochai bithok bijin tawba aduga mari sulai leina daba home department ki che tang thin ba chat pada adu tan thiba mong da khutharakpase Kokta Pradana yamna pende yamna hakchina lawi haibu wafam si thamjage kanana karigi damakta hairiba panthiba thaba asi tawribano haibase athuba matamda sengdokpirau karigumba kuki ga mari leinaba pochai thindok thinjin tawba yade haiba taragadi maitai changba yadaba jagada pangan oragasu haudik pangan oina osi oiriyeba kuki gi jaga jagada hairiba thabak sing asi pangan ga mari leinaba yaroi haiba taragadi government na athuba matamda kuki gi jaga da leikriba maitai changba yadaba jaga da leikriba pangan sing se athuba da sarkar no withdraw tawbiu loina na haudik phauda home department ki thabak tawba che sang thinba chatpada siba yana tantina phurakriba sida ngasi home department na kari kari thabak lokhat bikhage athuba matamda hairiba Thoning the Batokriba Todo, a Simatang da Kanana Karigi da Mutta Tawano Haibado, Atuba da Kokta Pradata, Singdopio, Natabataragadi, Kokta Pradana, a Sidagi, Numit Karagi Matunda, Atuba da Sanchilbia Bakundin, Chilakani, Haibu of Punchitanzagi.